आजादी का अमृत महोत्सव। मरुओइना मेगी तांग कुंतरुक्तगिना सोलिसिंग मचाफा निफु मरिगी तांग कुंथ्रा फाउनी सोकनरिसे राउंड अबाउट नुमित तरुकनी मुकी हप्ता मुकी मायादनी सोकनरिसे मसी फाउद मुगी थौना हनपोंते अदुना खुजु कोलाई वासिला फाउद मसागी बायोनेट लौथोगा मदुदा अंगम लान थेनकी लास्ट ngамक्तन रॉयल ब्रिटिश की रॉयल एयर फोर्स ना मोसिरो कार्पेट बॉम्बिंग तौदना अराउंड एयर रेडिंग ददा खुई मी लिसिंग अनी की मायादा हाटखी है अदुना असिगुम बखुदोंग थीबा हाइबबु मरुओइना थौना फजरगसु कोई एयर फोर्स की असिस्टेंट याउखिदबा आर्म्स एंड एमुनिशन सप्लाई वाटखिबा मसी कद मरीना मरुओइना करिना थोअली हाइरगदी अखोगी नोंजुली थोअनगिबदुना अखोगी माइबम लोकपसिंगी लानफम असिना कोई लास्ट बैटल ऑफ इम्फाल नि हाइखी अदु मदुगी मतुंगदा यनागिदागी मोची तनाकाना सिले अदु मतुंगदा कयाम अटेम्प्ट तौनबो होनकी अदुबु नोंजु नुसासिना फत्रमनिना लानमी कयादा असोपन नंगबत नतना डाइसेंट्री अदेगी कोई कोलेरा कया नासिलक लाइना तिना मैम नालपसिना अचौ याम फिबल लोइलको फिबम नतै जरक्तबदगी तनाकाना इम्फाल कैंपेन से मतम गरे येथोक्सी हाइदुना अदमाइ तौकी अदुदगी लानजी कोई मोइरांग लेरंबा सोकट अली मली खोइसु अदि मा सभागी मेंबर खोइसु रेंगुन तान रिट्रीट तौताकी मखा ताबदा लान हंदोरकपदा अवा अना थेंगनबा हाइब तारगदी लान तौरिङै मनुंगदा ताबा अवा अनागा लान हंदोरकपदा थेंगनबा अवाबगना सरुक चाम हेली हाइब तारे मरमदी करिगिनोदा लान तौरिङै मनुंगददी जापान अमदि आइनेना मोइरांगी एरिया ची पुरा लानगम फिरान थेलगा लैबनिना मतमदि मखोगी प्रोटेक्शन मखादा अदगी मरोइना हेडक्वार्टर साबदा अदगी मोगी लानगी चिंजाक सप्लाई तौबदा लैजबा अवाबदु खक्तनी लान हंदोरा मतुंगदि मने मोइरांग असी अखोई निंग थगोंगदगिना अखोई मोइरांगी पोजिशन पुनमक्सी अखोई इनिमी जोन ओइना मणिपुरगी मतमदुगी पॉलिटिकल एजेंट सिंगना राजविद्रोही इनिमी जोन ओइना लाउथोखरबा मतुंगदगी मोइरांग सिदा मरुओइना हेमाम नीलमणि मायेमम कोइरेंग लाइफ्राकुम सनाबा क्याम गोपाल मरुओइना कुमांग कांगलेन जु हाइबनी दु कुमांग कांगलेनदी मा आइदी मोइरांग एरियादगी हेंदोक्सरो आइना ngamba लोचगे हाइदना मादी आइखुना ताजब पाउदा कैबुलगी लमजाउगी असोंग नारक थौसोंगमदा लोटलगा मसा मसी उचिंगना गार्ड तौरगा लई हाइना ताई अदुगा आइकुम हाइबा अहल मरी असिदी युमदा लैबा यादबदगी हाइ लुमदे लै नबुदी नत्रे मतमदुदा लन आइकुई लांजेनफम द लैबा यादबदगी मखोई युम थादोंना रखी युम थादोंना मतुंगदा इहान हाना मखोइना कुंबी खुगा लाले कुगी खुगा लालगा ओंगु सबंदगी ngampi kun phawwa makhong na chale ngapung ho ngampi khunda koigi indo japanese force ki retreat group am lerami maduga punna khong na lakuduna ai koigi chosampur saikot kum thare sum mathang lakuduna last na tidim phawdok laga makhoi se khong na ngaktani ko khong na ngakta lai matamda makhoi na lanj han gibadu yumdagi pochai thodok na puba ya putte only masa khaktani chatliba aduna mafamdura nongju thago ebaga tumit kang kaya gina ahing nungthin tumdaba na kaya ama अदगी मरुओइना मोइना लिबिरंबा वरीदा मखोगी चाफम हाइबबु रिटिट गेम सिंग थुंगा कांदा आर्मी की खर रेशन कई मोइ चाब खर फंगजेनब चानब तौरिंग कांदा चानब होनरी कांदा फाइटर प्लेन्स ना पाइरक्तना मदुदा बॉम्बिंग तौरपा मदुदगी येगनबगी लानमी फाइटर प्लेन्स ना पाइरक बॉम्बिंग तौरपा द मखोइसु चारि पोतु फो चाब लुइदने लंगथोमगा इसिंग मनुंगदा अंगमबा इसिंग चोटपा फमदगा चोंसिलकपा दगी वाना इसिंग दे काखला कांदना मु लानमी मयाम खोगी तोरा तु खोई बोम मचे ना पान न सिल अदगी नोंतक्तगी कापतरप नोंगई मगन सीदना लेरंबगी फिबम कया मदुगुम कया द मखोई थवाई हिंगना लाखी अदगी मखोई मक्वाइदी मरुइना मोइना जंगलगी लंबीदा चटपसिसु नुंथिनगी मतमदा चटप यादे आइरे नुंथिनगी मतमदा चटलगदी हेक्ट लानगी प्लेन जिंगिना कोइपाई पाइदन लैबनिना मदुना मखोंना वाना रेंगुन फौबा सी यौनबा लाकपनी मदुना लंबीदा खोइगी इपुबु कोरेंगिदी मकुबोंगी खोइ इबोकी मपा हाइबा तारे खोइ क्याम गोपाल सी कन्ना नाखलक्तना कनोदा कालमी होदी हॉस्पिटल अदुदा आक लेकिदे अदुना मफमदुगी मिनथा तुरी
ꯌꯦꯡꯉꯤꯕ ꯇꯣꯔꯕꯥꯟꯗ ꯃꯥꯁꯤ ꯏꯟꯗꯣ ꯖꯄꯥꯅꯤꯁ ꯐꯣꯔꯁꯅ ꯁꯦꯂꯨꯠ ꯄꯤꯗꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯁꯪꯁꯀꯥꯔ ꯇꯧꯈꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯉꯥꯏꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯁꯚꯥꯒꯤ ꯍꯥꯟꯅꯒꯤ ꯃꯦꯝꯕꯔ 16ꯗꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 2 ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯋꯥꯅ ꯂꯥꯛꯄꯗꯨꯅ ꯂꯥꯁꯇ ꯔꯦꯡꯒꯨꯜ ꯌꯧꯔꯦ ꯔꯦꯡꯒꯨꯜ ꯌꯧꯔꯀꯥꯟꯗ ꯅꯦꯇꯥꯖꯤ ꯎꯅꯔꯦ ꯅꯦꯇꯥꯖꯤ ꯎꯅꯔꯀꯥꯟꯗꯗꯤ ꯅꯦꯇꯥꯖꯤꯅ ꯃꯈꯣꯏꯕꯨ ꯑꯣꯛꯄꯤꯕ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯇꯧꯕꯤꯕ ꯂꯝꯕꯤꯗ ꯂꯥꯛꯄ ꯈꯣꯡꯆꯠ ꯑꯗꯣ ꯅꯨꯃꯤꯠ 30ꯅꯤꯕꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯗꯨꯒꯤ ꯈꯣꯡꯆꯠ ꯑꯋꯥꯕ ꯈꯣꯡꯆꯠ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯥꯎꯈꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ INAꯗ ꯖꯣꯏꯟ ꯇꯧꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯧꯈꯤ ꯁꯨꯝ ꯇꯧꯗꯨꯅ ꯏꯝꯐꯥꯜ ꯀꯦꯝꯄꯦꯟ ꯑꯁꯤ ꯍꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯔꯃꯥꯗ ꯊꯨꯡꯕ ꯍꯧꯔꯔꯦ ꯊꯨꯡꯕ ꯍꯧꯕꯗꯒꯤ ꯑꯀꯟꯕ ꯂꯥꯟꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯅꯦꯇꯥꯖꯤꯁꯨ ꯔꯤꯇ꯭ꯔꯤꯠ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯏꯄꯨ ꯀꯣꯏꯔꯦꯡꯈꯣꯏ ꯑꯍꯥꯟꯕꯗꯗꯤ ꯀꯥꯟꯗꯨꯒꯨꯂꯦ ꯒꯦꯁ ꯍꯥꯎꯁ ꯍꯥꯏꯗꯅ ꯔꯦꯡꯒꯨꯜꯒꯤ ꯁꯍꯔꯝꯗ ꯅꯦꯇꯥꯖꯤꯅ ꯊꯝꯕꯤꯔꯝꯕꯅꯤ ꯃꯗꯨꯗ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏ ꯄꯥꯎꯅꯥ ꯕꯁꯇꯤ ꯁꯥꯟ ꯕꯁꯇꯤ ꯀꯥꯏꯅ ꯕꯔꯃꯥ ꯃꯅꯨꯡꯗ ꯂꯩꯕꯗꯨꯗ ꯃꯤꯔꯣꯠ ꯑꯣꯏꯔꯒ ꯐꯨꯔꯤꯠ ꯇꯨꯕ ꯁꯥꯗꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯂꯦꯟꯈꯤ ꯃꯃꯩꯗ ꯃꯣꯏ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯅ ꯐꯥꯗꯅ ꯂꯩꯔ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤ ꯔꯦꯡꯒꯨꯜ ꯖꯦꯟꯗ ꯊꯝꯃ ꯃꯇꯨꯡꯗ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ INAꯒꯤ ꯑꯣꯏꯅꯁꯨ ꯅꯦꯇꯥꯖꯤ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ INAꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯝꯕ ꯔꯥꯖ ꯕꯤꯍꯥꯔꯤ ꯕꯣꯁ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯖꯄꯥꯟꯗ ꯑꯦꯇꯣꯝ ꯕꯣꯝꯕꯤꯡ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯅꯦꯇꯥꯖꯤꯁꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁꯇ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ INAꯒꯤ ꯇꯣꯞ ꯕ꯭ꯔꯥꯁ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯐꯤꯁꯔ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯄꯨ ꯀꯣꯏꯔꯦꯡꯈꯣꯏ ꯃꯊꯪ ꯐꯥꯒꯠꯂꯦ ꯐꯥꯒꯠꯇꯅ ꯔꯦꯡꯒꯨꯜ ꯖꯦꯟꯗ ꯂꯣꯏꯅ ꯊꯝꯗꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯔꯦꯗ ꯐꯣꯔꯠ ꯇ꯭ꯔꯥꯏꯌꯦꯜ ꯍꯣꯔꯕꯁꯤꯗ ꯆꯠꯊꯔꯛꯑꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯗꯨꯅ ꯉꯁꯥꯏ ꯂꯥꯁꯇꯗꯤ ꯏꯟꯗꯤꯌꯥꯗꯁꯨ ꯑꯆꯧꯕ ꯏꯍꯧ ꯂꯥꯛꯇꯅ ꯅꯦꯚꯦꯜ ꯃꯦꯇꯅꯤꯒ ꯊꯣꯛꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯖꯁꯃꯦꯟꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯄꯦꯅꯥꯜ ꯀꯣꯔꯠꯀꯤ ꯃꯈꯥꯗ ꯇꯧꯕ ꯌꯥꯔꯛꯑꯣꯏꯗꯕꯗꯒꯤ ꯃꯃꯤꯗꯒꯤ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯄ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯄꯨ ꯀꯣꯏꯔꯦꯡꯈꯣꯏ ꯃꯇꯝꯗꯨꯗ ꯄ꯭ꯔꯆꯤ ꯄꯀꯥꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯣꯡ ꯅꯤꯂꯝꯅꯤꯒꯤ ꯔꯦꯀꯣꯔꯗꯇꯁꯨ ꯌꯥꯎꯕꯅꯤ ꯃꯗꯨꯗ ꯈꯕꯔꯗ ꯊꯦꯡꯅꯕꯗ ꯖꯅꯔꯦꯜ ꯙꯤꯂꯣꯟ ꯈꯣꯏ ꯑꯩꯈꯣꯏ ꯀꯣꯂꯣꯅꯦꯜ ꯙꯤꯂꯣꯟ ꯈꯣꯏ ꯑꯗꯒꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯁꯥꯏꯒꯥꯜ ꯈꯣꯏ ꯁꯥꯍ ꯅꯋꯥꯖ ꯈꯥꯟ ꯈꯣꯏꯁꯦ ꯔꯦꯗ ꯐꯣꯔꯠ ꯇ꯭ꯔꯣꯞ ꯕ꯭ꯔꯥꯁ INAꯁꯦ ꯃꯈꯣꯏꯁꯦ ꯔꯦꯗ ꯐꯣꯔꯠ ꯇ꯭ꯔꯥꯏꯌꯦꯜꯗ ꯊꯥꯗꯣꯛꯂꯦ ꯑꯗꯨꯅ INAꯒꯤ ꯂꯥꯟꯖꯪꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯊꯪ ꯊꯥꯗꯣꯛꯄ ꯇꯥꯔꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯋꯥ ꯑꯅꯥꯁꯦ ꯈꯔ ꯀꯣꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏ ꯀꯜꯀꯇꯥ ꯇꯥꯅ ꯖꯍꯥꯖꯗ ꯔꯦꯡꯒꯨꯜꯗꯒꯤ ꯄꯨꯔꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯔꯦꯡꯒꯨꯜꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯂꯤꯒꯀꯤ ꯀꯥꯡꯕꯨ ꯈꯔꯅ ꯃꯈꯣꯏ ꯑꯣꯛꯏ ꯑꯗꯨ ꯃꯇꯨꯡꯗꯒꯤꯗꯤ ꯒꯣꯔꯃꯦꯟꯅ ꯃꯣꯏꯒꯤ ꯃꯗꯨꯗꯗꯤ ꯏꯟꯗꯤꯌꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯀꯤ ꯃꯇꯥꯡꯁꯨ ꯌꯧꯁꯤꯜꯂꯛꯑꯦꯀꯣ ꯁꯣꯛ 1943ꯒꯤ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯒꯤ ꯃꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯆꯪꯕ ꯀ꯭ꯔꯣꯁ ꯇꯧꯗꯅ ꯃꯣꯏꯁꯦ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯈꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯎꯅꯈꯤ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯏꯔꯥꯡꯒꯤ ꯑꯍꯜ ꯁ꯭ꯔꯤ ꯀ꯭ꯌꯥꯝ ꯒꯣꯄꯥꯜ ꯃꯌꯥꯝꯅ ꯑꯣꯖꯥ ꯒꯣꯄꯥꯜ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯗꯨ ꯑꯩꯈꯣꯏ ꯏꯄꯨ ꯀꯣꯏꯔꯦꯡꯈꯣꯏꯅ ꯂꯥꯟ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯉꯝꯍꯧꯗꯦ ꯍꯥꯏꯕꯗꯨ ꯉꯁꯥꯏ ꯃꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯟꯗ꯭ꯔꯤꯉꯩꯗ ꯅꯕꯗꯤꯞꯇꯗꯤ ꯁ꯭ꯔꯥꯙꯥꯒꯨꯝꯕ ꯈꯔ ꯆꯠꯂꯒ ꯁꯣꯜꯂꯨꯏꯒꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯑꯋꯥ ꯑꯅꯥ ꯂꯥꯛꯄꯗꯨꯅ ꯌꯨꯝꯗ ꯃꯌꯥꯝ ꯎꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯗꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯁꯤ ꯊꯥꯖꯔꯨꯗꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯑꯗꯒꯤ ꯃꯔꯤꯁꯤ ꯃꯇꯥꯡ ꯑꯣꯏꯅ ꯑꯩꯅ ꯈꯤꯇꯪ ꯑꯝꯇꯒ ꯁꯞꯄ꯭ꯂꯤꯃꯦꯟ ꯇꯧꯖꯒꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯖꯕ ꯋꯥꯔꯤ ꯑꯃ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯄꯨ ꯀꯣꯏꯔꯦꯡ ꯃꯀꯨꯕꯣꯛ ꯍꯥꯏꯇꯥꯔꯦ ꯀ꯭ꯌꯥꯝ ꯒꯣꯄꯥꯜꯖꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯊꯣꯛꯇꯅ ꯃꯈꯣꯏ ꯊꯋꯥꯏ ꯌꯥꯎꯗꯅ ꯀꯞꯅ ꯑꯥꯔꯃꯤꯁꯤꯡꯅ ꯁꯦꯂꯨꯠ ꯇꯧꯗꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯀꯣꯏꯔꯦꯡ ꯅꯈꯨꯕꯣꯛ ꯒꯣꯄꯥꯜ ꯑꯁꯤ ꯃꯣꯏꯔꯥꯡꯗ ꯄꯥꯎ ꯑꯃꯇꯪꯗꯤ ꯃꯥ ꯂꯩꯇ꯭ꯔꯦꯕ ꯄꯥꯎꯁꯦ ꯈꯪꯍꯟꯈꯤꯕꯗꯤ ꯐꯩ ꯍꯥꯏꯅ ꯈꯟꯅꯔꯛꯄ ꯑꯗ ꯂꯥꯟꯒꯤ ꯃꯇꯝꯅꯤꯅ ꯆꯤꯊꯤ ꯏꯕꯗꯤ ꯌꯥꯔꯒꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯌꯦꯗꯤ ꯃꯣꯏꯗꯤ ꯃꯤꯔꯣꯠꯀꯨꯝꯕ ꯑꯣꯏꯔꯤꯕꯅꯤना ꯌꯥꯝ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯃꯇꯝꯗꯨꯗ ꯏꯄꯨ ꯀꯣꯏꯔꯦꯡꯅ ꯂꯩꯔꯦ ꯐꯤꯕꯝ ꯑꯃꯗꯤ ꯂꯩꯔꯦ ꯑꯩꯅ ꯏꯕ ꯌꯥꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯝꯗꯨꯗꯤ ꯌꯥꯝ ꯐꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯥꯒꯦꯝꯄꯜꯂꯤꯗ ꯂꯩꯕ ꯂꯩꯁ꯭ꯔꯝ ꯀꯨꯂꯆꯟꯗ꯭ꯔ ꯑꯦꯛꯁ MP ꯅꯤ ꯍꯥꯏꯀꯣ ꯏꯄꯨ ꯀꯣꯏꯔꯦꯡꯅ ꯃꯗꯨꯒꯤ ꯃꯉꯣꯟꯗ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯀꯣꯏꯔꯦꯡꯅ ꯊꯥꯏꯅ ꯗ꯭ꯔꯃꯥ ꯇꯧꯃꯤꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯅ ꯑꯔꯖꯨꯟꯒꯤ ꯃꯇꯥꯡꯗ ꯑꯃꯅ ꯀꯔꯅ ꯁꯥꯈꯤꯕ ꯑꯔꯖꯨꯟ ꯁꯥꯈꯤꯕꯒꯤ ꯑꯃ ꯂꯩ ꯃꯥꯜꯂꯦ ꯃꯗꯨꯗꯩꯗꯨꯗ ꯀꯣꯠ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯥꯏꯕ ꯇꯥꯔꯦ ꯀꯣꯠ ꯂꯦꯡꯒ꯭ꯋꯦꯖꯇ ꯏꯕ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯅꯒꯦ ꯑꯙꯤꯔꯠꯇꯒꯤ ꯃꯆꯥ ꯀꯔꯅꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯔꯕ ꯍꯥꯏꯕ ꯃꯕꯥꯏꯅ ꯄꯤꯈꯤꯕ ꯗꯥꯏꯂꯣꯒꯁꯤ ꯉꯁꯥꯏꯒꯤ ꯂꯦꯇꯔꯁꯤꯗ ꯑꯩꯈꯣꯏ ꯏꯄꯨ ꯀꯣꯏꯔꯦꯡꯅ ꯏꯔꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯀꯨꯂꯆꯟꯗ꯭ꯔꯁꯤꯅ ꯄꯥꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯆꯤꯊꯤꯁꯦ ꯀꯣꯏꯔꯦꯡꯅ ꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯦꯗꯅ ꯀꯣꯏꯔꯦꯡꯅ ꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯕꯅꯤꯅ ꯃꯗꯨꯗ ꯃꯥꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯛꯏꯁꯤ ꯀꯔꯤꯃ ꯃꯔꯣꯜ ꯑꯃꯇ ꯊꯥꯗꯦ ꯉꯁꯥꯏ ꯃꯕꯥꯏꯅꯤꯅ ꯄꯤꯈꯤꯕ ꯗꯥꯏꯂꯣꯒꯇꯨ ꯈꯛꯇꯅꯤ ꯑꯙꯤꯔꯠꯇꯒꯤ ꯃꯆꯥ ꯀꯔꯅꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯔꯕ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯙꯧ ꯚꯤꯁꯃ ꯇꯨꯔꯦ ꯍꯥꯏꯕ ꯋꯥꯔꯣꯜ ꯑꯅꯤꯗꯨꯈꯛ ꯏꯈꯤ ꯃꯗꯨꯗ ꯌꯨꯝꯗ ꯌꯧꯔꯀꯥꯟꯗꯗꯤ ꯏꯙꯧ ꯚꯤꯁꯃ ꯍꯥꯏꯁꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯀ꯭ꯌꯥꯝ ꯒꯣꯄꯥꯜꯕꯨꯅꯤ ꯍꯥꯏꯕꯗꯨ ꯃꯗꯨꯗ ꯏꯟꯗꯤꯀꯦꯠ ꯇꯧꯅꯈꯤ ꯃꯗꯨꯗ ꯈꯪꯅꯈꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯃꯗꯨꯒꯤ ꯐꯖꯕ ꯋꯥꯔꯤꯗꯨꯗ ꯑꯗ ꯂꯥꯏꯁ꯭ꯔꯝ ꯀꯨꯂꯆꯟꯗ꯭ꯔꯅꯁꯨ ꯃꯁꯤꯒꯤ ꯆꯤꯊꯤꯁꯦ ꯀꯣꯏꯔꯦꯡꯅ ꯏꯔꯛꯄ ꯅꯠꯇꯅ ꯀꯅꯥꯁꯨ ꯏꯔꯣꯏ ꯍꯥꯏꯅ ꯈꯪꯕꯗꯤ ꯆꯤꯊꯤꯗꯨꯃꯛ ꯃꯥꯅ ꯑꯃꯨꯛ ꯃꯣꯏꯔꯥꯡ ꯇꯥꯟꯅ ꯌꯧꯍꯟꯈꯤ ꯃꯣꯏꯔꯥꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ
मखोई सी हिंगफौदी हिंगी अदुग मरम मखोई मयाम मरक्था क्याम गोपाल लेखिद्रे हाइबदुमदि खंगली गायना अदुमाइना पाउ वरिदो तंबिखिबा याम नुंसिबा वारिनि लोसिलपदा संजीवता अरोइबा वहांगोइना खंजनिंगिबसे करिगुंबा आईएनए की इम्फाल कैंपेन अदुगा मणिपुरी सिंगना लौखिबा थौदांग अदु ngasiगी मिरोल सिंगना खंगनिंगलबदि कदाइदा चटलगा अदुगा मतौ करमना खंगनी मसीगी मतंग असि मणिपुरी सिंगना अखोइगी आईएनए की लांजंगदा मतेंग पांगिबा हाइरगदी यामना पाक चाउग्रे मरुइना अखोइगी फ्रीडम फाइटर की लिस्ट इपु खोरेंग खोइनासु थंबिरंबा मतमदा इपु खोरेंगना मोइना मतमदा महाक्सु अखोइगी मणिपुर चीफ मिनिस्टर सु ओबिरमले अदुगा लोइना अखोइगी एमएलए ओरिंगे मतमदा अखोइगी मोइना सखंगबिबा हाइबतारे फ्रीडम फाइटर की लिस्ट कया अदु फाइल अमो ओइना लेगिबनी मदु अखोइना इपु खोरेंग लेगिद्र मतुंगदा आइना मागी रेकॉर्ड मैम थिगचबदा थेंगनजबदा मदुगी फाइल कॉपी तो मदुसु पेज तो सुदरबरा खंगदे सु फनरी थाई अदो काइना मद अखोइगी इसनुपी हाबतारे आईएनए म्यूजियमगी अखोइगी मीनाश्रीदा सिनजखिबनी मरोइना मोरांगी आईएनए कॉम्प्लेक्स लेरंगदरा हाइसु खली मोइगी आर्काइव सेक्शन द लेरंगदरा हाइसु खली अदुगा खरा हेना कुपना खंगिनिंगगदी कोइना अदुगी लिस्ट द तौरगा करी करी वरी लेबगे हाबते थोंगनी मी खुदिमुखी पर्सनल एडवेंचर मयाम लोइना लेबनिना अदुगा तौबगिदी मणिपुरी अयाम बमक हाबतारे मतमदुददी लानी लानी ओइना और नत्रगा लानी पोट पुबो ओइना अदगी लानी सिंगु तेंबांग ओइना अदुगुंबो वा थीरगदी वरी मसिंग खंगदं कई लेरेना लौगी मतमदुदा सिंगमी मरोइना कुकी इसिलिनाउ कुकी की अहलमन सिंह अदगी अखोइगी नागागी अहलमन सिंह कयामा मखोइगी दगिसु तोंगान तोंगान फंगवा रेकॉर्ड कया लेना सु ताजै अदुगा मरोइना मखोइगी सु अदु तौई अदा तौई हाइबा मयाम लै अदुगा अखोइगी सिना ngसागी ऑथेंटिकल होइबा मोइरांगी सेक्शन सी हाइरगना मोइरांगिना मरोइना 14 अप्रैल 1944 सिदा फ्लेक्सिंग खतकी हाइबा मा लैबनिना अदगी कोइ इपु खोइने सु मतम गुइना सांग हिनबिरमगी रेकॉर्ड अदे अखोइना सु थवाई याउना खर खोमजिन ताचिन जौबगा पोट सी अखोइना फंगबनी अदुगा मसी मरोइना सु अखोइना मणिपुर की इंखलकलिबा नारोन सिंगदा अखोइना हाइजनिंगविदि अल्लमन थंबिरबा गांगमिबा सिंगसी हिस्ट्री नि इतिहास नि अदु इतिहास सिगा इरोइना पृथ्वी द मतमदु लैगिबा इंटरनेशनल हिस्ट्री का हाइबदी एटॉम बॉम्बिंग की मतमदा अदे पोर्ट स्टाम डिक्लेरेशन तौगिबा इंटरनेशनल हिस्ट्री अदुगा अदमदुदा इम्फाल कैंपेन करम सैखेंग पीखी हबसे नैनरगा अंत येंबियु मदुदा नैनबदसु अदुकी मति अमृत थोकपनी हाइबा तारे यामना नुंगाइबनी हाइबसि पिथि अखोइदा लोकल की कांटेक्ट अहलमन पिबिरमिसिगा अदे पृथ्वीदा लैबा मतमदुगी हिस्ट्री की क्रोनोलॉजिकल एरा अदुगा एनालाइज तौबदा यामना नुंगाइबनी हाइबसिमसु आई थिगत पिनिनिबा मिसिंगदसु आई पंजनिगे आईएनए की इम्फाल कैंपेन अमसुंग मणिपुरी सिंगना लौखिबा थौदांगी मतंगदा मरिक चुंबा वाफम कया फोंदोकपिरंबगीदमक संजीपो अमुक्का हन्ना थागजरी आइनसु ऑल इंडिया रेडियो बु हन्ना थागजरी आजादी का अमृत महोत्सव